British rule degi mareibak ningkha tamnaba leibak ningba Haipou Jadonang gi akangkanba kathokpagi magunbu singthaduna ngasi Jalyangrong Furuf ki mioi singna Tamelong headquarter da leiba Jadonang Park ta Marifudara humdoi Lak Suba death anniversary gi Thouram Pangthokkhre Water Resources Minister Awangbo Nyungmai Hill Area Committee gi Chairman MLA Dinganglung Gangmai amadi Tamelong MLA Janghemlung Pangmai na sarugyaduna pangthokpa Thouram aduda Haipou Jadonang gi mitam ama maikum hangdoki Minister Awangbo Nyungmai na haikibada ngasi maikum hangdok leba Haipou Jadonang gi mitam asina for asigi meyam gi apun bana thauna lingjen amadi ningkha tamba takli Jadonang asi ekoi gi aseng baluchingba ama oibana mahakna naga singi amata oina punnanabagi khongjang kaya hogdoki mahakna naga ras hogdoki bagi ahanba misakni Mahakna British Empire gi colonial rule dagi ningkha tamnaba lanthengna maramaduna ekoi furup asi amata oina punsinduna thabak tawminasi haiki Thouram asigi mapung oiba Thouram ama oina Jalyangrong Union Assam Manipur Nagaland gi executive member sing amadi Jalyangrong Furuf ki mioi kayana Thouram asida saruk yaduna Jadonang gi mitamda hailei katuna ikai khumnaba utki Loinane Imphal ki Kaisampata leiba Jadonang Park Imphal dasu Jadonang gi mitamda hailei katuna ikai khumnaba utki Ngasi Haipou Jadonang Martyr Day gi Thouram ga mari lainana Rongmai Naga Youth Organization Manipur RNYOM gi mityeng makhada None District ki Longmai Part 3 da leiba Tengkhongjang Higher Secondary School da Unity Through Culture haiba wakhalonda Rongmai Folk Dance Competition English ngani kungamari pangthokkhre None District ki Superintendent of Police Namsadai Peter Kamjong Forest Division gi DFO Napoleon Longmai Village Authority ki Chairman Kasaigai Gangmai na saruk yaduna pangthokki Thouram hogdokpada Longmai Part 3 gi Nupa Society na Rongmai gi nat ki oiba Ho hoing gi Thouram pangthoklaba matung Haipou Jadonang gi saktamda hailei katuna ikai khumnaba utki Churachandpur district gi Juron Village dance troupe na Makok Longmai 1 Model and Cultural Dance Troupe na Anishuba amadi St. Joseph School Kumji Part 2 na ahum suba position lauki Certificate amadi selgi manasing makok mathang takraba singda yanthokki Lamdam asida khundaminariba Yellow Furup Singh asi wakhalmana na chatminarabadi mioi amata ayetpa apanba piba ngamloi haina Lining Thau Sanamahi Temple Board ki member M. Sibadata Luang na fongdokre ngasi haing khongbal da leiba Sanamahi Temple Board ta Kabui Union Manipur na sinduna pangthokkiba Yellow Furup oiriba Kabui Kanglup ki luchingba Haipou Jadonang na Leikhidaba gi Marifudara humdoirak suba kumol Thouram ga mari lainana M. Sibadata na makhataraduna Isagi imada ima kaugadabani migi mamada ima kauba yaroi Madamadugi British na lining laishonda atingba thamlakpa amadi makhal makha kaya gi tax laurakpagi mayokta lanthengnakiba Kabui Furup ki atauba Haipou Jadonang ni Kabui Union Manipur gi makhada semkiba Kabui loisang asi chahi amarom pharakpaga loinana Kabui loisang asina lamdam asida leiriba Furup Singh asigidamak thabak Thouram kayada saruk yabaga loinana Kabui Furup Singhidamak kumang chawkhatnanaba honaduna lakli haiki Kabui Furup ki awonba kunayama porangnaba honabada pakatpiramba British ki mayokta lanthengnaramba adugumba tongan ba aikoi conversion tawbagi atopa lining da conversion tawbagi mayokta loinana aikoi tax mayama thamjalakpa adugumba mayam singdo thengnaramba adugumba social reformer religious and spiritual reformer loinana freedom fighter adugumba alibungose masigi adugumlaba Leikhidaba Numirasina aikoida pangal thona hena haptana hena manglomda aikoi sanctionaba honabada Kabui Furup ki tarang ba karimata adaiduda alphabet atopamta yansan manataba Kabui haiba adugumba Furup se masajda akoi prefix ta suffix ta karingma wahi amta hapsandaba mayaida wahi amta hapsandaba adugumba aikoi haurangai di leraba adugumba Kabui haiba se masi malomna sanctionaba honabada akoi ina lining se yokhatminaba mathok tai